Sunscreen sizinaba. Nungsa saba nongmangbagi khenaba thamda sunscreen di sizinabigidabani. Ningthina tumba. Karamna matam sangna ahloisinda nahaoiduna dum leigani. Unsana khujilapagi masigi khongjelsi matau karamna tapthangani. Fazaba tagadaga tekpa haksang haibisdabu mayamgi mitafamni. Ai su tinjang kaijang daba kuchuk men thokpa khazai kasing anglapna thotho laubadu pamnari bang haktani. Adubu masi sajo ton chungtong tongda sun sanam da panglai marairaga hekta phanglakadabadi amuk sunatri. Punsi mahing ongdokpagi tangai fatab leiri. Maithongi fazaba amasong haksangi firei mapop kaida yoktuna thamnabagi pambai khradang khangminasi. Wakal henjina kanjindaba stress manage tawba. Physiology of medicine da Nobel Prize pangba haibasi masi taraiba nati. Adubu luramoksu lams da Nobel Prize pangkraba Elizabeth Blackburn, Carol Greiser amasung Jack Zolslake hariba expert humsna asumna fongtoli. Madudi ekhoigi chromosomes ki maning mamai oini lariba telomere singsna aging process. Ekhoibu ahlo isalhanbaga mari leinaba diet slowi. Araibo haida telomere si telim kai aikoi si thuna loisingani thuna khujingani haibani. Kuina na hawaiba amasung thuna loisinba anisigi langdai dori pariba masang oikraba telomere singsibu tensal hanbada khwai maroina tengbangni basna tangdolei tadaba khoirang khoi saunaba wakal henjina pangkhan khanjin basni. Asigumba firei chadaba wakal stress dagi isa kanjanaba lantingnanaba effective oiba khoi lallongsna meditation tawusna oigani. Spain gi University of Zaragoza scientists na tijinbada chahi chap manaba mioising meditation tawdaba si atawasing na makoigi telomere si sang na yormi tawdaba sing di changchat telammi dana khutam changdam galoina mexing note ki maramsna nongmagi ngahakti meditation na matam kai thoknaba wanaminasi motinaba wakal manaba miga leiminaba nangna taw thabak singthabiba nangbu phana khanbiba nangna sumakhui manaktabu leiradi napukning lumjaba safe oire khanjaba maru mapang boiro imung manung boiro sugumba phanungai community sigilamina business asai ge khoi gi telomere si sang to khalli pangcha sasindaba angu batawba makhal mathel chafam thakpamna khurak hangdraba matamni adubu yam khrabe khoi gi haksang kya chingsigi khanda chin leigi hakanda calorie restriction thamdragadi unsada ikhoina day cream night cream khak taibana kan kanaroedna Nature Communications journal of fonki study amada mixing edi study dugidama researchers singna young group anida chahi ni changna nainaki changyang asigi falda calorie nemba chinjak pizaki ba yong singduna masafana takataka tekna mapunsi hen sang hingki atomna puk thaloi chakhom singhan thakini haibagi mi paiba leiragasu nangbu thijin khujilan gadaba punsi kakthagada phattaw sangsi sasin bagi mhutta nangbu sangsina takataka thambada tengbang gadaba anti aging menu mana samthabi pa dumungyai blueberries dark chocolate haibong nuts avocado yaingang hariba chinjak singsna aikoi gi aksang na aloisin bagi thawong si khongchat si tapthan ba thinthan batanatana thamoi leina narak bagi oi thokpasu nemthali unsana halli mitfagat halli khwai maroina nongmagi walnut haijugang si soidana sana phonabio matakta kanai panjakriba jinjak singsdagi haijugang dana hena aloisindanaba anti aging antioxidants yawi dana expert sungna phongtoli fai chaw haidana sel manghan bomkhai takhatna chaw haibinate haijugang gi oina nongmagi ahongkap chabana chap chaba darkar oibudagi henbu helabani brain phagat hanba anawba loksing gyan tansinba learning hajin tamsinbana ikhoigi neuron masing hengat ali masina maram oiduna brain si tungkoina nahaw henduna thambanga bidana Rutgers University gi scientist na phongdokle maramsna atom hek pamjaba mental activity lairik pa ba boiro anawba lon tamsinba boiro Darwin Circle channel sigi video yengba boiro apama khanduna kok chalai biu neuron masing hengat han biu laithok na harabada ikhoigi thopsna tik tik launa active oina mathau tawrim khai alloisin bagi khongchal si kanung kai tap thagani haibane sunscreen sizinaba nungsa saba nongmangbagi khenaba thamda sunscreen di sizinabigidabane
मरमदी नोंग मंगेरा मंगलोइरा UV rays ना अखोई उनसाबु मरल चथोक चसिन याहलिबा इलास्टिन हारिबती सुसी मांग तहनगदबगी उनसासी खुजलहनगदबगी स्किन टोन सी थिजलहनगदबगी ngaidun tleiribane yamdrabada SPF 30 oiba sunscreen si sahi matang numit khudingi sina matamda koi skin texture si atki madi faza tholi dana experts na phongdobni cancer research UK na thadorokpa jerol mada sunscreen tai dragadi nongmada minute 15 dagi hena anu sala leitana bukhanghali ayuki ame munung sasda sunscreen tai da sumnagi minute 15 skak ungsa yaibdadi skin cancer thokani ungsa sokani haibagi mi paibalaita immune system kankalhan mada chawna tengbang liba vitamin D si ungsa dagi losin basu yai phangba yai dana su makata na phongdongli dance toba jagoi saba German scientist na pangtokhiba jangeng amada dance toba jagoi sabsna alloisinba aging process si tinthali dana hairi maram samlab harabada dance toba habstabu thariba music tu ginatraga isai du loinaba torokpa matamda tongan tongan ba manadaba move tongan tongan ba sathekya punchilak toribani asumna tantha chana tongan tongan ba move manadaba choreography matam chana chana sinavsna ekhoi gi brain gi temporal lobe manungda yauriba ningsing bagi sakti memory masung emotion ga hakchin memory le nari bai khoi gi hippocampus si mathau fogadali masina so ekhoi gi haksang si mathot kana ahloisin da leibada chauna tengbang haibani nganta tumba ningthina tumba mapung fana tumbana ekhoi gi haksangi nungpal animaki haksal fogadali nungti gi matam sana yamdrabada pung tare tumbana BP normal da thamba stroke natraga heart attack thorokpa yabagi chang hantan badana dana ekhoi gi samam sung sa fan dasu chauna tengbang libani matam sana tumsi pung amatang wana tumbada pung amaduda haksang sina tawogdaba mausai mathau khradi soidna kanthok toribani kanthok khraba mathau tugi amangba haksang sina muk soidna phangdoribani green tea thakpa green tea thakpa sing punsinung sanghali aibasi Israel da pangtokhiba study amana mexing nodle green tea natraga black tea da polyphenols aiba thamoi leina cancer amasung manung matam sada haloisinba premature aging dagi ngakthokna badgumba antioxidant ama yaure green tea gi oinadi brain gi mathau phakanba amasung haksang gun wekat kam khalaliba mathau gi suruk si sakti khanba fat burn dogresu chauna tengbangi nongmada ikhoina green tea si cup hom dagina manga phok thakpa matamda haini pakana busung se phangmagi kudam haksang da soidana phawgani phangani dana experts na phongdoli vitamin chaba maimin alhanmada antioxidants si aduki matik maroi manamsna antioxidants yauba primsina duna ekhoi gi cell na manung matam sada mangta ki kadabdagi kalhoragadi unsan kupliba maithongi fajabasi matam kuina matam sangna loktuna tambayagani maida tashin nansin dasdagi hena kanagadaba pampai haragadi haksang da darkar oiba ekhoi gi antioxidants si orally sinna sasin basni dana Mount Sinai Medical Center gi dermatologist Karen Iber na phongdongli ahal thuno ining dabasingna soidana zabigidaba masala haragadi selenium vitamin E vitamin C masung ngamjaragadi omega 3 tanga hapchin bigani